ꯊꯝꯖꯔꯤ Istv ꯄꯥꯎ ꯃꯤꯌꯦꯡ ꯇꯥꯕꯤꯔꯤꯕ ꯁꯤꯡꯃꯨꯇꯔꯥꯝ ꯅꯣꯛꯆꯔꯤ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯏꯝꯐꯥꯜ ꯃꯟꯗꯂꯦ ꯕꯁ ꯁꯔꯚꯤꯁꯀꯤ ꯑꯍꯥꯟꯕ ꯆꯥꯡꯌꯦꯡ ꯑꯣꯏꯅ ꯆꯠꯄ ꯈꯣꯡꯆꯠ ꯑꯃ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯂꯝꯊꯥꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯎ Imphal dagi Mandalay fauba chatkadaba bus service ki changyeng oina ngasi Chief Minister Okram Ibobina miyoi kuntare na saba delegate kangbu ama yauba bus Imphal Hotel dagi lamthakre khongchar asida yauriba delegate team asida Bharat Sarkar gi Ministry of Road and Transport ki official mangasu sarukya ke ngasi lamthaba gi thoramadu Deputy Chief Minister Gaikhangam Works and Transport Minister Kesh Ratan Industry Minister Govindas Konthongzam IFCD Minister Ngamthang Haukip amasung Transport Department ki makok thongba official kya su sarugya ke Sanging oina ngasi ahan ba chatliba Imphal dagi Mandalay faubagi bus service asi mai paklabadi makatana bus service asi lehengadawre Amorom da sanging oina ngasi satliba Imphal dagi Mandalay faubagi bus service asi Manipur Sarkar amasung Transport Department na kuina manglakhiba mang ama mang phauna ba hore masina lebak ani gi marakta afaba mari sagatpada achobu mating oiragani haina Transport Department ki Secretary Lakshmi Kumar na khongset aduga mari leinana Hotel Imphal da pangthokpa paumi singa unabada phongdukre mana makha taraduna insolutiongani ohumda Manipur Legislative Assembly na pass tawkhiba resolution amagi makha da Transport Department na kanna honabadagi changing oiba ngasi khongset asi chatpangam khibani khongset asi na Myanmar gi Nipito fauba yogadore Thailand gi kangbuna delegate team asibu okani visa on arrival gi khudong saba amasung gari changbagi athingba leitanaba thabak athuba matamda loshinduna khudong saba leiragani Bharat Sarkar gi maikai dagi akhanaba transport policy semdoktuna gari thobagi mawongda Myanmar ga India ga manadaba leiriba asida miyeng thamni haike मोगी गाड़ी की राइट हैंड ड्राइव से हैफेलो माने वो गाड़ी की नियम से कोई स्वाहे लांथो की इंडिया लांथो की वो गाड़ी की नियम से मत होए कोई जो मोटर व्हीकल एक्ट नम लेना मसी जो का सेमदुक सेंजन तो बखरे दगा लेवा राइट हैंड ड्राइव तिगे होरगा मी थेंगो दे कमाई तो ने दिगे लाइसेंस पीबगी सिस्टम कमाई तवी कायबगुम से कोई मिनिस्टर ऑफ रोड ट्रांसपोर्ट न मदुगी अमा सेमदुक सेंजन तो बगी तो रे थाईलैंड ने म्यांमार ने योरगा these are not far when कोई से seamless travel type तो को मी किसु पासपोर्ट नंबर लेना गाड़ी किसुम चंगेवा कोई गाड़ी से तो पुछन देवा ट्रांसलेट आई से अदन मधु गुम्बग तो रिलैक्स तो रखपा दगी हुजिकी एग्रीमेंट तो IMT से मसी लाखदोरी बकैनो दा वंस हुजिकी मोय तांग ट्राइन थे ने पितोनिना सिम मतुंग द प्राइम मिनिस्टर के IMT की एग्रीमेंट कसे तो रखदोरेवा अदना एवरीथिंग इज इन द पाइपलाइन लोई लाखदोनी अदना things will be taken care of koi maru ba poti koi loilo selabani ngasai to formality macha keno da ngak tangai pau gi mifamadu da saru yakiba amjogi president wang khemsa samjaina ngasi gi khongsa si India ma sung Myanmar ani gi yamna maru oiba numit amani amjogi maikai dagi transport department ka khusam naduna media team amasu chatnana ba thorang leire haiki yana de khunda demand to lei de koi gi Myanmar koi gi suman le chana gi koi press ka gi tour ma sin sin ha gi sin knowledge lo yare ai ba tamdure no to busi ko transport security gi ta na ko to busi na to bune ko siam na si hala gar ga hayeng bok tum ba adu unamo tum pi gi ha koi ga adu unara ga la koi gi adu gi Mandalay sapagi press ki tu atai ti ma ko press ga de miling bagi press housing ko ruling bagi matang amma hu lu sel le ba siam na ke be to ko tra phuk to ko tra ha du gi wa tare matam lawri ba da ko sana kan wa da bane no sai sa si phatu unare ko gi bakta ga ko gi ba president ga ko gi media yaung na baina ari se ni unare adra ko santa fi du ni ai matung ta abdul ko phajana tu chinda ko na All Manipur Government Higher Secondary Lecturer Welfare Association gi kuntra manga suba chahi gi celebration lagliba ing solution ani tara taruki January gi thakai da pangthok na bagi damak oja kunma pana saba committee ma semkhre committee asida principal oina thabak puriba oja tara taruk association gi president amadi general secretary sing su yaure taranithi suba state level orange festival ngasi Tamenglong gi lower ground da pangthokre State Level Orange Festival Organizing Committee na sinduna pangthokkiba tharamadda Chief Minister Okram Ibobina Deputy Chief Minister Gaikhangam yauna Minister MLA amadi Hills Area ki committee gi chairman na maru oiba miyosing oina sarugya ke
Thoranga Mari Lena Chief Minister Okram Ibobina Fundukiba, Housing Semliba Railway Line Asina, Lushilak Labadi, Maruina, Tamelongi Praza Sinda, Town Kanaba Piragani. Masina Tamelong the Putoliba Komla Sing Matamsana, Yonana Honabada, Kudong Sadabakaya, Awabakaya, Mayukna Riba Asi, Kokan Bangam Lagani. Sarkagi Makedagi Su Tamelong Praza Singi Damak Maruina, Komla Thaduna Hingliba Sinda, Akanaba Mieng Changani. Central Agricultural University ICR na chingba singna horticulture gi pothok sing hengat hananaba honabada akhanaba mieng changaningi haike mana makata na phungdokhibada chingi manung hanjinba mafam singda bank gi khudong saba leitriba singasi lehenduna sel thungi phibam phagat hanaba honaragani haike Deputy Chief Minister Gaikhangam na phungdokhibada Tamelong da Komla Festival pangthokpasina lamda masida khundaminariba jati kalup singi marakta nungsi sanaba purakpangamgani Festival asi sahi khudingi ayat apan yaudana mapung phana pangthok hananaba honaminasi haike Komla Festival asigi sarukamo oina numidangi matamda sahi asigi oina Orange Queen khannaba athoi ahen tanagadawre Malemgi Human Rights Day gi thoram December gi tang tara da mafam kaya da pangthokna ba sem sanakre all Manipur nupi marup na su miyam ga kusamna duna more da Malemgi Human Rights Day gi meramda miyam da khangan ga dawre Polompa DC road ta permit pai da ba petrol auto mayam chelalak pabu yaning da phungdok tuna nga si diesel auto service lab tuna wakani fam chatakre Polompa ta chatakiba wakani fam da DC road diesel auto drivers and owners association gi secretary W Budana phungdok kibada route asida permit pai da ba auto service tawandana ba hokiba October gi tang kunipan da transport director additional SP traffic amadi Polompa oshina chingmada ai bacharol piduna wakat khrabasu ngasi fawba karigumba wafum amata phongdoraktabadagi wakan fam asi chathagani Thaziki tangtara matoi fawbagi manungda government ki maikaidagi chap saba wafam phongdoraktabadi lambi asida auto service tawba pumba lephanbagi khongjang changsingani haike akoina laiba tang taraga mathoi sidagidi haiba line se sida karigumba makhal amatagi passenger gari singsi koi selhan jar royana koi sigumba diesel auto thobiriba koi gi kanu mayam sina warep se logjabane Kakching Laiba Kha Manipur Hindustani Sangit Mahavidyalaya gi principal Sri Mayum Kumar Sarmada Friendship Forum of India New Delhi na Bharat Excellence Award and Jewel of North East Gold Award 2015 pirakle Mahagna Literary amadi Social and Culture gi damakta tawkiba thabak thorom singbu sak khangduna award asi pirakkibani hari Municipal Council Tara Nipal Masung Nagar Panchayat Nipal gi Mikal ing solusingani Tara Taruki January tang Tara Mathoida pangthukodoriba sigidamak magi musing mai partner ba Mikal gi lalong yat pahong kre Amarom da pangthukodoriba Mikal sigidamak nomination file tawbagi aroiba matam thaziki tang Tara marini scrutiny na tang Tara manga withdraw tawbagi aroiba matam na tang Tara taret ni haina State Election Commission gi secretary na khangalakli Zerol asina makatara duna January tang Tara Mathoida pangthukodoriba Mikal asi ayuki pung nipan dagi nungthilgi pung mari fawba bot thadanagani karigumba repol darkar labadi January tang Tara humdoida pangthukani board masing thibana January tang Tara mangani haina khangalakli Ngasamongbi Eliza Kaubi say kun mangarom surabi kura hekru makongdagi nupi ama chatkiba tang mangagi nungthil pung ahum makhairom taba matamda mayumdagi thokibadagi hanjilaktre hari Mag foot mangarong wangi kulay kuchuni mamay koidane mag na thokiba matamda hangamapal machugi fanek ama setki amuba masugi fruit ama litki hangamapal machugi fi ama inki hari kanaguma singna thingnarabadi manak nakpa police station natraga mag ki mabung wahengbam Anil Kumar wahengbam naikai lairembi awang natraga mobile number 9774238078 amukana 9774238078 ta pau pibiu hari Hauzik Maroiba pa amuk Imphal Mandalay bus service ki ahanba sanging oina chatpa khongchat ama Chief Minister na lamthakre Istv pawmiyang tabiriba singwa mukahana khurumjari